lanbung singa sagonnaраklaba arambai ngasidi kangkhathang amagum leire Ziribam amadi more da leiriba fire substation matamgu sunatre award pit khalle hi bakhangna leirakhiba ZRA gi hanagi vice president masagi khundagi asiba haksang oina fangle yengbada manipuri natraga nagaland macha manba asiba haksang ama kerala gi Kottayam district tagi fangle haina Delhi police tagi fangba pau amana hairi Manipur dagi Moirangthem Premier Singh National Iconic Personality Award khalakle and Premier Haukiba Sahida Su First International Excellence Award Su Funkiba Bisakni Sri Hanuman Jayanti Mahasab Samiti Imphal Sinduna ngasi Imphal da Hanuman Jayanti gi thoram pangthokre thoram aduna miyam da lambi sathok sasinda saun akaiba pikre Manipur gi Governor Dr. Nazma Haptullah amasung Chief Minister N. Biren Singh na ngarang vote thadanaba honabada polling station Singh da queue thugai ki haina national media da phongkiba pau adu aranbani atamnana luchingba ani gi mingsathina naba honabani haina CM Secretary gi thadorakpa cherol amana sengdurakli Jenims ta tha asigi mari da operation tawduna kg 8 makhai lumba tumor lokthokrabi kawa dagi sahi 49 surabi sana saubi angom masa phagalaktuna hospital dagi ngasi mayum da hankhre Jezasna Muiba Kunagi the Makatokiba Numit Amadi Muiba Kunaida Pap Opinabagi the Makpang Tingduna Sikiba Numit Good Pride Gitoram Nasi Manipur the Su Parks and a Pangtokre Umalampak Man Stadium the Hangba Wusu Association of Manipurgi Office ki Kaso Tugairaga Sirom Navdif na Luchingba Tim Amana Asengba Association Makoini Haibagaloina President Gichia the Fangre Leibak Asidangarang Pangtokiba Ani Supertanka ki Lok Sabha Mikhalda Chada Humputaruk Yona Bot Tadanaki Haina ECI gi Deputy Commissioner Umesh Sinhana Fongdokre Assam amadi Meghalaya da tha asigi Kurmathoi fawba akhak arau amasung pung da kilometer nimfu dagina humdra fawba gi sang di sitpa nongnei nungsit yawba nong sugani haina Indian Meteorological Department na Fongdokre Batana customer amadagi khongup haplaga punana ba chegi khaw amagi mamal lupa ohum lorubadagi Chandigarh Consumer Commission na company asida fine oina lupa lising mapan pina ba khangankre ngarang khangogdana Odisha gi Angul district ki tongan mafam kharada angaw samuna landaraktuna angang nupi masa ani yawnam yoi manga hatkre